CM gi lemna tharoi haiba wafam condem touwi CPI narol gi thodang pause ki thomi oirambani ngombam James Bond kuki militant singna nongmini kaptuna halhan ki baibasi Manipur lenga ki ngakpi bang ngamlaroi daba maral amani mamal yamlabana ha amabu khangu takta punsi manghan ki baibasi thamoi sokna nungai taba fawi kadang wan gi thodok ta chenaba sing lemna tharoi combing operation tawgane haiba CM gi wafam condem touwi haina Communist Party of India gi office secretary na thadorakba cherol amana fongdorakle Cherol asida lal asi loidri masi narco terrorism gi lani foreign immigrant sing lani madu pomna makhang nabasu lal loisin bu hone bagi mahutta Manipur da santi hanjilak le haiduna press media da lenga ke CM oibagi namada pongna ngang banadi sugya yaroi lal loidri haibadu James Bond hatkiba masung more da nongna thogliba narco terrorism gi lal asida ki commando personal sokhaliba sina santi leitri haibadu mayik sengna takle loinana kadang ban gi thodok da chenaba sing lemna tharoi combing operation tawgane haibasi Manipur State Council Communist Party of India na akan mamong da condemn tawi hari nongmai kamna famda khudak to combing tawgada badu press media da laukthoklega tumin na tokle koisilaga phapun bu kari kai bage Manipur da leiriba security personnel masing lak amagi mathaktani khangnarabu wafam oiduna su separate administration taliba mi kangbu gi lusingba sing phadok pham thoktabra madu tawdana makoi bu tolop chawna chahanduna mondum montekta laktuna thamliba kari kino assembly mifam pham dabagi maram kari kino Manipur gi mipum khudimakna assembly famgadabani Manipur gi wathok khudakda loisana balambi assembly na puthokadabani hairaga lengang ne assembly kawbagi mahutta thaidok thaijin tawduna leire sanglaba thani palom suraba wathok asi loisinbagi mahutta matam lendun leibadi miyam gi apenba oiroi hairi mayang langjingi James Bond mihata chenabasing khudakta fatuna aingi matung ina cherak pigadabani loinana laikhidrabagi imungda lenga ki thabak ama pigadabani mafam khangdana mangkhrabasingi imungda su chap manaba Khetri Puron Chingo Pigadabani, Lengakna, narco terrorism gi wahanto kangriba sisu, miyam na para tambibagi matam oire. Narco terrorism gi sathar lebu kangbu asi kana no haibadu masuk kangdok matam oire. Adugo loinana National Highway singda narco terrorist singna amadi sugi namada nongmai pairiba singna chaliba truck na chingbadagi yamna senpam khomliba si lengakna tumina yengdun leiriba karigino. Kudakta tasengba highway protection force thamgadabani highway da sathariba kuki militant singi irrigation tax collection asi kudakta thingadabani hairi nakal amaromda sterasida thokliba wathok sidagi mipum khudimna laibaki mathakta asoiba kaya marum ngang saknare masina maram oiduna kanglai paki mairagi editor wangkemsa samjaibu faduna thambaibusi maram chade masimag democracy gi makhong ahungi manungda ama oiriba press media bu machin men bani haina lawi khudakta thawung sing asi lepkadabani haina su cherol asida palli